Nong tai. Nongbudi yam tai. Mi laktaba adi lakani. Hoi, thank you. Now khamba. Ne jate. Like ti amakha leiko like ani tawdam mare. Khamba. No, mangle mani. Dumi on sure dugadi nong tadra ja. Nong tai. Khambana mi laktaba adi lakani. Thank you. Thagachari now khambabu. Midi on sure like ti amakata leiko. Matambudi thenge sum ha yenga sum leibani. Now khamba kai yang chai. Manglema like thank you manglemba thengaba matum sita ai channel lakpi da mu thagachari dugadi nong tadra oja hane temana nong di tai dugu ai ngak ko matang da thagena sum leibani like very sure thank you nong khakhe ngasi tiko manglema kanyang chai tema kanyang chai manglema kanyang chai khamba kanyang chai kari yang chage non mari ma amta khumde khamban ahem na masa ai nutigi lakpani hoi mangleman mikilaya gari thoriro gari thobudi kuina chang pung sotana huji ma phamni pakhang ate bungo ahani sei saubani kamang lemba haina kaurale da khoi te mate kari yang chai manglema numi kilai lakte haba jaro 7 PM lake pakhang hai Revita singa ojagi hajaraba isai amata saklo thank you Revita singa si kanano ai lakpa ngamdre matam thenga banina isai di sakpa nungai do mande pakhang jama sagano sabigano ai sade bungo sana chawa je Revita hai bloku pakhang mayamda okay tige ne adin tawgani bungo sana chawa nona blue pi haibasina baba ekdam kaino so hondab jani pirami bungo ngasidi jerum thong chai jerum thong su hawbani kamang nemba eham hai khambase hanuba male nate manglemba khamba hanubante aigona haibani je nungaribo hai te mado ma chinen paidam ni bingo nana pi hedu kyara hanu pi haino
ꯃꯁꯥꯖ ꯇꯧꯔ ꯁꯨꯝ ꯌꯦꯡꯉꯣ. 오케이. 그팀 ꯃꯆꯨ ꯄꯣꯊꯥꯕꯤꯔꯣ. ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ. ꯊꯦꯡꯉꯕ ꯃꯇꯝꯁꯤꯗ ꯀꯥꯏꯊꯣꯛꯄꯤꯔꯒ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ. ꯄꯣꯊꯥꯕꯤꯔꯣ. 오케이. 까먹nem바 뱀레이 LB tꯧ리 내루 싫어. 내유죠. 내한바 겜다 옵제션 레이테 이거. 오케이, no problem. You go. 뱀레이 LB다. 그냥 까이제 선아 짜오바. 제레부터 join tꯧ비요. 수금 하이브디 하이해포니. 찰로나. 뱀레이 LB다 내루로. 망렘나 깨바. 컴바 난기세. 히세. 잠깐 올라로 이붕어. 뱀레이 LB다 내루로 찰로. 까먹nem바 고헨비게 야이. 망렘 하하 노래. 아캉 노뼈 풍피에뼈. 뱀레이 LB다 내루로 찰로나. anh há uy nó lên kìa. Thank you. Khoi Rebitana. Ojana isai sakpato tabada nungai bani mayam. Okay. Haitana sakpa isaida nungai habidamga thagatsari. Rebita join taubiram mai. Okay Rebita. Khamba ek pamda join taubiu. Sat taubiu mo. Join taubiram mo. Group pibiram mo. Ai sabka sudri dai bungo. Ai sabka sudri. Una nang sum hangiro. Ai channel deka udraba nangbo. Sab kaya suragi kai. Rebita singana thank you wai. Forke jawrabo kai. Ado haibadi nang aigi channel suyeng yengdabida hangai mi da 4K jawrabo kai. 60K jawre bungo. Khangna 4K jawrabo kai. Ojage pic udida karigino. Karen leitan topane. Jama nusie pakang aribani kai. Khangai bungo. Ado bubong nate. Faza ngango ite maina kauko. Bubong nate.
ꯑꯣꯖꯥꯕꯨ ꯊꯃꯥꯡꯉꯧꯒ ꯏꯁꯩ ꯄꯨꯟꯕꯔꯣ ꯀꯃꯔꯪꯒ? ꯍꯣꯏ ꯄꯨꯜꯂꯤ, ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯇꯥꯗ ꯏꯌꯥꯝꯕ ꯀꯃꯪꯒꯥꯒꯤ ꯇꯥ ꯊꯃꯥꯡꯉꯧ ꯄꯨꯟꯗꯕ ꯀꯨꯏꯔꯦ ꯃꯪꯂꯦꯝꯕ꯫ ꯄꯨꯟꯗꯕ ꯀꯨꯏꯔꯦ, ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯄꯨꯜꯂꯤ ꯑꯩꯈꯣꯏ ꯇꯥꯗ ꯊꯃꯥꯡꯉꯧꯒ ꯑꯩꯒꯀꯣ꯫ ꯍꯟꯗꯛ ꯄꯨꯟꯗꯕ ꯀꯨꯏꯔꯦ꯫ ꯑꯩꯒ ꯀ꯭ꯂꯥꯁꯃꯦꯠꯅꯦ ꯑꯣꯀꯦ, ꯑꯗꯨꯗꯤ ꯑꯩꯅ ꯃꯪꯂꯦꯝꯕꯁꯤꯡ ꯃꯪꯂꯦꯝꯕ ꯀꯧꯕꯁꯤꯗꯤ ꯌꯥꯗ꯭ꯔꯦꯀꯣ, ꯏꯌꯥꯝꯕ ꯀꯧꯕ ꯇꯥꯔꯦ꯫ ꯀꯦꯟꯗ ꯇꯥ ꯊꯃꯥꯡꯉꯧꯒ ꯀ꯭ꯂꯥꯁꯃꯦꯠ ꯑꯣꯏꯔꯕꯅꯤꯅ ꯑꯩꯅ ꯇꯥꯗ ꯀꯧꯕ ꯇꯥꯔꯦꯀꯣ꯫ ꯑꯣ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯑꯩ ꯀꯨꯟꯖ ꯂꯩꯀꯥꯏꯗ ꯏꯁꯩ ꯆꯠꯂꯨꯕꯅꯦ ꯑꯣꯗꯤꯕꯥꯁꯀꯤ, ꯑꯗꯨꯅ ꯆꯟꯗꯣꯟꯅꯤ꯫ ꯃꯥ ꯃꯤꯠ ꯇꯥꯗꯕꯗꯤ ꯆꯟꯗꯣꯟ ꯁꯨꯅ ꯃꯨꯊꯕ ꯐꯠꯇꯦ ꯏꯕꯨꯡꯉꯣ ꯁꯅꯥꯆꯥꯎꯕ꯫ ꯅꯪꯅ ꯍꯥꯏꯕ ꯂꯥꯏꯃꯨꯗꯣ ꯅꯠꯇ꯭ꯔꯦ, ꯂꯥꯏꯉꯧꯅꯤ, ꯂꯥꯏꯉꯧ ꯈꯪꯕ꯭ꯔꯣ? ꯂꯥꯛꯑꯒ ꯅꯪ ꯁꯝ ꯃꯦꯠꯂꯨꯔꯣ? ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯑꯗꯣ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯃꯪꯂꯦꯝꯕꯁꯤꯡ ꯑꯩꯅ ꯇꯥꯗ ꯀꯧꯕ ꯇꯥꯔꯦ꯫ ꯇꯥ ꯊꯃꯥꯡꯉꯧꯒ ꯀ꯭ꯂꯥꯁꯃꯦꯠ ꯑꯣꯏꯔꯕꯅꯤ, ꯑꯩꯅ ꯇꯥꯗ ꯀꯧꯕ ꯇꯥ ꯃꯪꯂꯦꯝꯕ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯖꯩꯖꯩ꯫ ꯇꯥ ꯃꯪꯂꯦꯝꯕꯁꯦ ꯀꯔꯤ ꯈꯨꯡꯅꯩ ꯍꯥꯏ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦꯀꯣ꯫ ꯁꯛꯅ ꯃꯔꯣꯟ ꯑꯃ ꯐꯖꯔꯤꯕ, ꯈꯪꯉꯦ ꯏꯕꯨꯡꯉꯣ, ꯊꯥꯗꯔꯛꯄꯗ ꯀꯩꯅꯣꯗ ꯁꯃꯨꯗꯨ ꯌꯧꯕ, ꯊꯥꯡꯒꯠꯂꯛꯄꯗꯅ ꯀꯩꯅꯣꯗꯧꯕ ꯁꯔꯒ ꯌꯧꯕ ꯏꯕꯨꯡꯉꯣ꯫ ꯕꯤꯗꯥꯅ ꯃꯔꯣꯟ ꯑꯃ ꯍꯩꯔꯤꯕ, ꯏꯕꯨꯡꯉꯣ ꯁꯂꯥꯏ ꯇꯔꯦꯠ ꯌꯥꯝ ꯅꯨꯡꯁꯤꯅꯦ꯫ ꯕꯤꯗꯥꯅ ꯃꯔꯣꯟ ꯑꯃ ꯍꯩꯔꯤꯕ, ꯆꯦꯟꯅꯦꯜꯗ ꯑꯦꯜꯕꯤꯗ ꯃꯤ ꯂꯧꯕꯅ ꯍꯩꯔꯤꯕ, ꯈꯝꯕ ꯍꯥꯏꯕ ꯑꯉꯥꯡꯁꯤꯅ꯫ ꯃꯪꯂꯦꯝꯕ ꯖꯣꯏꯄꯨꯔ, ꯖꯣꯏꯄꯨꯔꯒꯤ ꯃꯪꯂꯦꯝꯕ ꯖꯣꯏꯄꯨꯔ, ꯇꯥ ꯃꯪꯂꯦꯝꯕ ꯖꯣꯏꯄꯨꯔꯒꯤꯔꯣ? ꯇꯥ ꯃꯪꯂꯦꯝꯕ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ, ꯖꯣꯏꯄꯨꯔꯒꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯈꯝꯕꯅ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯗꯦ꯫ ꯑꯁꯤ ꯑꯉꯥꯡꯁꯦ ꯐꯖꯗꯕꯅꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯇꯥ ꯃꯪꯂꯦꯝꯕꯅ ꯍꯥꯏꯔꯤ ꯇꯥ ꯊꯃꯥꯡꯉꯧꯒ ꯀ꯭ꯂꯥꯁꯃꯦꯠꯅꯤ ꯍꯥꯏ, ꯈꯝꯕꯅ ꯑꯃ ꯍꯥꯏ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯝꯕꯅꯤ ꯍꯥꯏ, ꯚꯥꯞ ꯇꯥꯗ꯭ꯔꯦ꯫ ꯐꯖꯗꯦ, ꯅꯪꯗꯤ ꯐꯖꯩꯗꯨꯗꯤ꯫ ꯐꯖꯗꯦ ꯏꯕꯨꯡꯉꯣ, ꯖꯣꯏꯄꯨꯔꯒꯤ ꯑꯣꯖꯥ ꯁꯤ.ꯑꯩꯆ. ꯃꯅꯤꯊꯣꯟ ꯂꯩꯈꯤꯗ꯭ꯔꯦ, ꯑꯩꯒꯤ ꯈꯥꯇꯣꯟꯅꯤ ꯑꯣꯖꯥꯕꯨ꯫ ꯑꯣꯀꯦ, ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯅꯤꯊꯣꯟ ꯈꯪꯉꯤꯅ, ꯑꯣꯖꯥ ꯃꯅꯤꯊꯣꯟꯗꯤ ꯑꯩꯕꯨ ꯃꯍꯥꯛꯅ ꯌꯥꯔꯤꯄꯣꯛ ꯂꯩꯄꯥꯛꯇ ꯄꯨꯔꯒ ꯁꯛ ꯇꯥꯛꯄꯤꯔꯝꯕ ꯑꯣꯖꯥ ꯃꯅꯤꯊꯣꯟꯅꯤ꯫ ꯑꯗꯣ ꯑꯣꯖꯥ ꯃꯅꯤꯊꯣꯟ ꯅꯥꯕ ꯃꯇꯝꯁꯨ ꯑꯩ ꯆꯠꯂꯨꯏ꯫ ꯑꯗꯣ ꯁꯤ.ꯑꯩꯆ. ꯃꯅꯤꯊꯣꯟ ꯂꯩꯈꯤꯗ꯭ꯔꯦ, ꯈꯪꯉꯦ ꯑꯣꯖꯥ ꯃꯅꯤꯊꯣꯟꯗꯤ ꯃꯥꯅ ꯑꯩꯕꯨ ꯌꯥꯏꯔꯤꯄꯣꯛꯗ ꯃꯥꯅ ꯄꯨꯊꯣꯛꯄꯤꯔꯝꯕꯅꯤ, ꯑꯩꯕꯨ ꯁꯛ ꯈꯪꯍꯜꯂꯝꯕꯅꯤ꯫ ꯃꯥ ꯅꯥꯕꯗꯁꯨ ꯑꯩ ꯆꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯣꯔꯥꯠꯇꯗꯤ ꯍꯥꯏꯔꯛꯇ꯭ꯔꯦꯀꯣ꯫ ꯁꯣꯔꯥꯠꯇꯁꯨ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ꯫
ꯃꯁꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯃꯦꯠꯅꯤ, ꯃꯥꯅ ꯅꯪꯉꯣꯟꯗ ꯐꯥꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏ꯫ ꯑꯣ ꯐꯥꯒꯤ ꯇꯧꯕ ꯈꯪꯗꯦ ꯑꯗꯨꯗꯤ ꯃꯪꯂꯦꯝꯅ ꯈꯪꯈ꯭ꯔꯦ꯫ ꯃꯥꯅꯗꯤ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯊꯃꯥꯡꯉꯧꯒ ꯀ꯭ꯂꯥꯁꯃꯦꯠꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨꯅꯅꯤ꯫ ꯑꯣꯖꯥ ꯃꯪꯂꯦꯝꯗꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯣꯖꯥ ꯃꯥꯂꯦꯝꯊꯣꯟꯗꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯕ ꯑꯣꯖꯥꯅꯤ ꯀꯣ꯫ ꯇꯥꯕ꯭ꯔꯥ ꯇꯥ ꯃꯪꯂꯦꯝꯕ? ꯑꯩꯕꯨ ꯃꯥꯅ ꯆꯥꯔꯤꯕꯣꯟ ꯂꯩꯄꯥꯛꯁꯤꯗ ꯑꯩꯕꯨ ꯁꯛ ꯈꯪꯍꯜꯂꯝꯕꯅꯤ ꯑꯣꯖꯥ ꯃꯥꯂꯦꯝꯊꯣꯟꯗꯣ꯫ ꯑꯣꯖꯥ ꯑꯩ ꯁꯤꯂꯣꯡꯗ ꯂꯩꯌꯦ꯫ ꯑꯣ ꯄꯥꯈꯪ ꯃꯣꯡꯒꯣꯜ ꯅꯥꯇꯥ ꯍꯥꯏꯁꯦ ꯀꯩꯅꯣ? ꯑꯣꯀꯦ ꯅꯨꯡꯁꯤꯕ ꯏꯅꯥꯎ, ꯃꯣꯡꯒꯣꯜ ꯍꯥꯏꯕꯗꯨꯅ ꯑꯩꯒꯤ ꯏꯃꯤꯡꯅꯤ ꯏꯕꯨꯡꯉꯣ ꯁꯅꯥꯆꯥꯎꯕ꯫ ꯅꯥꯇꯥ ꯍꯥꯏꯕꯁꯤꯗꯤ ꯋꯥꯔꯜꯗꯅ ꯃꯁꯛ ꯈꯪꯉꯕ, ꯌꯨꯅꯦꯁꯀꯣꯅ ꯁꯦꯂꯦꯛꯁꯟ ꯇꯧꯔꯕ ꯑꯗꯨꯒꯨꯝꯕ ꯅꯥꯇꯥꯅꯤ꯫ ꯅꯪ ꯈꯪꯗ꯭ꯔꯤꯕ꯭ꯔꯣ? ꯍꯣꯁꯁꯦ ꯄꯥꯝꯃꯨꯏ ꯀꯥꯏ꯫ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯏꯅꯥꯎ ꯈꯝꯕ? ꯃꯣꯡꯒꯣꯜ ꯍꯥꯏꯗꯨꯗꯤ ꯑꯩꯒꯤ ꯏꯃꯤꯡꯅꯤ, ꯃꯗꯨꯗꯤ ꯈꯪꯉꯝꯃꯅꯤꯅ꯫ ꯑꯩꯁꯦ ꯆꯥꯟꯗꯝ ꯃꯣꯡꯒꯣꯜ ꯏꯁꯩ ꯁꯛꯄ꯫ ꯅꯥꯇꯥ ꯍꯥꯏꯕꯁꯤꯅ, ꯅꯪꯁꯨ ꯆꯦꯅꯦꯜ ꯄꯥꯏꯔꯕꯅꯤꯅ, ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯃꯦꯗꯤꯌꯥ ꯌꯥꯎꯔꯕꯅꯤꯅ ꯈꯪꯉꯝꯃꯅꯤꯅ ꯅꯥꯇꯥꯒꯤ ꯃꯤꯅꯤꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ꯫ ꯅꯥꯇꯥ ꯍꯥꯏꯕꯁꯤꯗꯤ ꯋꯥꯔꯜꯗꯅ ꯃꯁꯛ ꯈꯪꯉꯕ, ꯌꯨꯅꯦꯁꯀꯣꯅ ꯁꯦꯂꯦꯛꯁꯟ ꯇꯧꯔꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯅꯥꯠꯇ ꯁꯪꯀ꯭ꯔꯤꯇꯟ ꯏꯁꯩ ꯁꯛꯄ ꯑꯁꯤꯕꯨ ꯅꯥꯇꯥ ꯀꯧꯋꯦ꯫ ꯌꯥꯔꯦꯀꯣ? ꯍꯣꯏ, ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯄꯨꯡꯁꯛ ꯁꯛꯅꯕ ꯁꯥꯎꯅꯔꯨꯁꯤ ꯏꯅꯥꯎ ꯅꯨꯡꯁꯤꯕ꯫ ꯑꯩꯁꯨ ꯈꯪꯉꯤꯗ ꯅꯪ ꯈꯜꯂꯤꯁꯤꯕꯨ, ꯅꯪ ꯑꯗꯨꯃꯥꯏꯅ ꯄꯨꯡꯍꯥꯏ ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯅꯪꯒꯤ ꯅꯌꯥꯝꯕ ꯃꯣꯡꯒꯣꯜꯁꯦ ꯋꯥꯔꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯅꯌꯥꯝꯕ ꯃꯣꯡꯒꯣꯜ ꯅꯠꯇꯗꯤ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ꯫ ꯅꯌꯥꯝꯕ ꯃꯣꯡꯒꯣꯜꯗꯤ ꯌꯥꯝ ꯊꯃꯣꯏ ꯇꯤꯡꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯤꯅ ꯖꯍꯥꯠ ꯉꯥꯡꯉꯁꯨ ꯁꯥꯎꯖꯗꯦ꯫ ꯏꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯑꯩꯅꯁꯨ ꯏꯅꯥꯎ ꯈꯝꯕ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯧꯅꯨꯗ ꯅꯨꯡꯁꯤꯕ꯫ ꯈꯥꯡ ꯃꯥꯔꯥ ꯀꯣꯏꯕꯒ ꯂꯥꯛꯄꯤꯅꯨ ꯏꯕꯨꯡꯉꯣ꯫ ꯅꯪꯅ ꯑꯩꯒꯤ ꯂꯝꯕ ꯂꯧꯏꯁꯦ ꯐꯅꯗꯤ ꯌꯥꯝꯃꯦ꯫ ꯂꯥꯏꯞꯇꯕꯨ ꯂꯧꯕꯅꯦ, ꯀꯣꯃꯦꯟꯗꯕꯨ ꯂꯧꯕꯅꯦ꯫ ꯀꯩꯕ? ꯕꯥꯃꯔꯥꯝꯄꯨꯔꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯛꯑꯣꯏ꯫ ꯃꯤꯅ ꯕꯥꯇꯣꯟ ꯇꯧꯔꯛꯇꯁꯨ ꯏꯁꯩ ꯁꯛꯄ ꯆꯠꯀꯦꯅ ꯀꯣꯔꯦ ꯀꯣꯇꯥꯟ ꯄꯨꯔ ꯀꯣꯏꯆꯠ ꯆꯠꯂꯗ꯭ꯔꯣ ꯑꯩꯕꯣ? ꯃꯌꯥꯡꯒꯤ ꯇꯨꯂꯥ ꯈꯥꯏꯕ ꯑꯗꯨꯃꯥꯏꯅ ꯍꯥ? ꯀꯩꯕ? ꯐꯨꯂꯇꯣꯜꯗ ꯒꯗ ꯁꯟꯖꯣꯏꯒꯤꯗ ꯚꯤꯗꯤꯑꯣꯗ ꯑꯩꯒ ꯁꯥꯃꯣꯜꯒ ꯑꯣꯖꯥꯒ ꯄꯨꯟꯕꯗꯣ ꯍꯥꯏꯕꯗꯤ ꯐꯨꯂꯇꯣꯜ ꯘꯥꯠꯇ ꯁꯟꯖꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯒ ꯁꯥꯃꯣꯜꯒ ꯑꯣꯖꯥꯒ ꯄꯨꯟꯕꯗꯣ꯫ ꯁꯥꯃꯣꯜ, ꯑꯩꯒ ꯁꯥꯃꯣꯜ ꯈꯪꯉꯤ꯫ ꯑꯩ ꯒ꯭ꯌꯥꯟ ꯂꯥꯝ ꯐꯪꯗꯦ꯫ ꯂꯥꯂꯨꯒꯤ ꯋꯥꯏꯐꯗꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯅꯤꯉꯣꯜꯅꯤ꯫ ꯑꯣ ꯀ꯭ꯔꯤꯁꯅꯄꯨꯔꯒꯤ ꯇꯥꯗ ꯂꯥꯂꯨꯗꯣ? ꯑꯁ ꯑꯩꯈꯣꯏ ꯇꯥꯗ ꯂꯥꯂꯨ ꯌꯥꯝ ꯐꯕꯅꯦ꯫ ꯑꯩꯕꯨ ꯌꯥꯝꯅ ꯁꯧꯒꯠꯄꯤꯕ, ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ, ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕ, ꯑꯩꯕꯨ ꯌꯥꯝꯅ ꯌꯥꯕꯤꯕ, ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ, ꯑꯩꯕꯨ ꯌꯥꯝꯅ ꯋꯦꯜꯀꯝ ꯇꯧꯕ ꯏꯌꯥꯝꯕꯅꯤ ꯇꯥ ꯂꯥꯂꯨꯗꯣ꯫ ꯈꯪꯗꯦꯗ ꯏꯅꯥꯎ ꯈꯝꯕ, ꯆꯦꯅꯦꯜꯁꯦ ꯕ꯭ꯂꯣꯛ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫
ꯇꯟꯁꯜꯂꯛꯑꯦꯀꯣ ꯕ꯭ꯂꯣꯛꯁꯦ ꯄꯥꯏꯕ ꯇꯜꯂꯦ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯁꯤꯅ ꯋꯥꯔꯤ ꯁꯥꯕ ꯁꯨꯝ ꯅꯨꯡꯉꯥꯏꯖꯕ ꯁꯨꯝ ꯇꯧꯕꯅꯦ ꯑꯩꯅꯗꯤ ꯏꯁꯩ ꯆꯠꯄꯅꯤꯅ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯁꯨ ꯃꯇꯝ ꯐꯪꯗꯕꯀꯣ ꯁꯪꯉꯨ ꯃꯇꯝꯗ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯉꯦ ꯚꯤꯗꯤꯑꯣ ꯉꯥꯏꯍꯥꯛ ꯌꯦꯡꯉꯝꯃꯒ ꯀꯣꯃꯦꯟ ꯇꯧꯗꯁꯨ ꯂꯥꯏꯛ ꯇꯧꯕꯁꯨ ꯌꯥꯎꯔꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯁꯨ ꯋꯥꯔꯧ ꯄꯨꯔꯧꯕ ꯌꯥꯎꯔꯦ ꯅꯁꯥꯃꯛꯁꯨ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗ꯭ꯔꯒ ꯃꯤꯉꯣꯟꯗ ꯀꯣꯃꯦꯟꯒ ꯇꯧꯔꯤ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯎꯏꯀꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯂꯥꯏꯛ ꯇꯧꯕꯗꯤ ꯃꯤꯅ ꯈꯪꯗꯣꯏꯗ ꯀꯣꯃꯦꯟ ꯇꯧꯔꯒꯅꯤ ꯃꯁꯛ ꯈꯪꯉꯗꯣꯏꯁꯦ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯀꯣꯃꯦꯟ ꯇꯧꯏ ꯍꯥꯏꯕꯁꯦꯀꯣ ꯑꯩꯈꯣꯏꯅꯗꯤ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠ ꯇꯥꯕ ꯏꯁꯩ ꯆꯠꯄꯅꯤꯅ ꯍꯥꯏꯗꯤ ꯁꯪꯕ ꯃꯇꯝꯗꯨꯗꯅꯤꯀꯣ ꯑꯩꯈꯣꯏꯅ ꯀꯣꯃꯦꯟ ꯏꯔꯤꯁꯦꯀꯣ ꯂꯥꯏꯛ ꯇꯧꯕ ꯌꯥꯎꯔꯦ ꯑꯩꯅ ꯁꯞ ꯇꯧꯗꯕ ꯃꯩꯇꯩ ꯃꯆꯥ ꯏꯆꯤꯟ ꯏꯅꯥꯎꯗ ꯑꯝꯇ ꯌꯥꯎꯔꯝꯃꯣꯏ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯣꯏꯅ ꯃꯁꯤ ꯅꯣꯠꯇꯧ ꯊꯝꯃꯦ ꯑꯩꯒꯤꯗꯗꯤ ꯁꯞ ꯇꯧꯗꯕ ꯃꯌꯥꯝ ꯌꯥꯎꯔꯦꯀꯣ ꯀꯣꯃꯦꯟꯗꯒ ꯁꯞ ꯇꯧꯕꯤꯔꯛꯎ ꯑꯩꯁꯨ ꯕꯦꯛ ꯇꯧꯔꯛꯀꯦꯒ ꯍꯥꯏꯕ ꯌꯥꯎꯔꯤ ꯉꯁꯥꯏ ꯑꯩꯅ ꯇꯧꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅꯀꯣ ꯑꯗꯨ ꯑꯩ ꯋꯥꯔꯧꯗꯦꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟ ꯃꯩꯇꯩ ꯃꯆꯥ ꯑꯃꯠꯇꯅꯤ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯤ ꯈꯜꯂꯦ ꯉꯁꯤꯐꯥꯎ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗ ꯑꯩ ꯔꯤꯃꯨꯠ ꯇꯧꯕꯁꯨ ꯌꯥꯎꯖꯗꯦ ꯑꯇꯣꯞꯄ ꯃꯤꯖꯥꯇꯤꯒꯤ ꯆꯦꯅꯦꯜ ꯍꯥꯡꯉꯤꯁꯤꯗꯤꯀꯣ ꯃꯥꯒꯤ ꯃꯤꯖꯥꯇꯤꯅ ꯊꯤꯅ ꯀꯣꯃꯦꯟ ꯏꯕꯁꯨ ꯌꯥꯎꯗꯦ ꯂꯣꯏꯅ ꯁꯞꯄꯣꯔꯇꯤꯡ ꯇꯧꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯒꯤꯗꯤ ꯈꯤꯇꯪ ꯚꯤꯗꯤꯑꯣ ꯑꯃ ꯁꯨꯕꯗ ꯀꯣꯃꯦꯟ ꯏꯒꯗꯒꯤ ꯃꯗꯨ ꯚꯤꯗꯤꯑꯣꯗꯣ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯐ꯭ꯂꯛꯁ ꯇꯧꯕꯗꯒꯤ ꯁꯤꯅꯕꯨ ꯑꯗꯨꯅ ꯇꯟꯁꯤꯜꯂꯦꯀꯣ ꯑꯩꯈꯣꯏꯅꯗꯤ ꯍꯩꯇꯕ ꯅꯠꯇ ꯁꯪꯀꯤꯔꯇꯅ ꯀꯨꯝꯃꯤꯕ ꯋꯥꯔꯜ ꯃꯁꯛ ꯈꯪꯉꯕ ꯅꯠ ꯁꯪꯀꯤꯔꯇꯟ ꯍꯥꯏꯔꯤꯕ ꯂꯝꯕꯤꯗ ꯆꯪꯉꯨ ꯀꯧꯕꯅꯤꯅ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯀꯌꯥꯒꯤ ꯊꯣꯛꯅꯤꯡꯗꯕ ꯀꯣ ꯀꯅꯥꯒꯨꯝꯕꯅ ꯈꯤꯇꯪ ꯁꯣꯏꯕꯗ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯃꯥꯏ ꯚꯤꯗꯤꯑꯣꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯍꯥꯏꯔꯒ ꯚ꯭ꯌꯨꯁ ꯂꯥꯛꯅꯕ ꯍꯥꯏꯅ ꯀꯣ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯩꯁꯦ ꯏꯁꯥꯅ ꯕ꯭ꯂꯣꯛ ꯇꯧꯒꯦ ꯈꯟꯖꯔꯦ ꯅꯍꯥꯟ ꯆꯠꯈꯤꯕ ꯚꯥꯔꯇꯤꯒꯤ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯕ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯄꯨꯔꯥ 1 year ꯁꯨꯔꯦ ꯆꯦꯟꯅꯦꯜ ꯑꯩꯅ ꯄꯥꯏꯖꯕ ꯀꯣ ꯆꯠꯈꯤꯕ 2023ꯒꯤ ꯁꯖꯤꯕꯨ ꯐꯥꯔꯁ ꯄꯣꯏꯂꯥ ꯇꯥꯔꯤꯛꯇ ꯑꯩ ꯆꯦꯟꯅꯦꯜ ꯍꯥꯡꯖꯕꯅꯦ ꯑꯗꯣ ꯀꯨꯝꯁꯤꯒꯤ 2024 ꯒꯤ 14 ꯇꯥꯔꯤꯛꯇ ꯗꯦꯠ 14 ꯐꯥꯔꯁ ꯄꯣꯏꯂꯥ ꯇꯥꯔꯤꯛꯇ ꯑꯩꯒꯤ 1 year ꯐꯥꯔꯦ ꯑꯗꯨꯕꯨ ꯑꯩ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯌꯧꯖꯩꯀꯣ ꯍꯥꯏꯗꯤ ꯆꯦꯟꯅꯦꯜꯒꯤ ꯃꯇꯥꯡ ꯀꯔꯤꯝ ꯈꯪꯗꯦꯕ ꯁꯨꯝ ꯃꯌꯥꯝꯅ ꯄꯥꯏꯅꯤꯡꯉ ꯁꯨꯝ ꯄꯥꯏꯔꯤꯅꯤꯀꯣ ꯈꯛ ꯃꯅꯥꯗ ꯒꯧꯔꯤ ꯀꯧꯕ ꯏꯕꯣꯛ ꯑꯃ ꯂꯩꯕꯅꯦ ꯑꯣꯖꯥꯕꯨ ꯋꯥꯔꯤꯁꯦ ꯆꯥꯏꯍꯦꯗ ꯈꯔ ꯀꯨꯏ ꯈꯔ ꯈꯪꯕꯤꯕꯔꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯀꯛꯃꯥꯗ ꯒꯧꯔꯤ ꯀꯧꯕ ꯏꯕꯣꯛ ꯒꯧꯔꯤ ꯍꯥꯏꯗꯣ ꯂꯩꯈꯤꯗ꯭ꯔꯦꯅꯀꯣ ꯂꯩꯕꯅꯦ ꯑꯣꯖꯥꯕꯨ ꯋꯥꯔꯤ ꯆꯥꯏꯍꯦꯗ ꯆꯥꯏꯗꯦ ꯈꯔ ꯀꯨꯏꯈꯔꯦ ꯈꯪꯕꯤꯕ꯭ꯔꯣ ꯍꯥꯏꯕ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯒꯧꯔꯤ ꯍꯥꯏꯕ ꯍꯟꯅꯨꯕꯤꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯂꯛꯈꯤꯕꯨ ꯅꯤꯡꯉꯣꯜꯂꯥ ꯂꯛꯈꯤꯄꯨ ꯅꯤꯡꯉꯣꯜ ꯃꯥꯜꯂꯦ ꯅꯨꯄꯤꯅꯤꯀꯣ ꯒꯧꯔꯤ ꯍꯥꯏꯁꯦ ꯆꯨꯝꯃꯤꯀꯣ ꯏꯌꯥꯝꯕ ꯃꯪꯂꯦꯝꯕ ꯒꯧꯔꯤ ꯍꯥꯏꯁꯦ ꯅꯨꯄꯤꯔꯥ ꯃꯥꯅꯦ ꯑꯣꯀꯦ ꯂꯩꯈꯤꯗ꯭ꯔꯦ ꯂꯛꯈꯤꯄꯨ ꯅꯤꯡꯉꯣꯜꯅꯤ ꯀꯨꯏꯔꯦ ꯂꯩꯈꯤꯗꯕ ꯃꯥꯏ ꯃꯆꯥꯅꯤꯄꯥ ꯑꯍꯟ ꯍꯣꯔꯤꯟꯗꯣꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯀꯨꯝꯁꯤ ꯊꯥ 2 ꯑꯍꯨꯝ ꯐꯥꯔꯦ ꯏꯕꯣ ꯒꯧꯔꯤꯅ ꯄꯣꯛꯆꯕ ꯅꯠꯇꯕꯀꯣ ꯍꯥꯟꯅꯒꯤ ꯑꯉꯥꯡ ꯃꯆꯥ ꯍꯣꯔꯤꯟꯗꯣ ꯁꯤꯡꯉꯥꯏꯅ ꯀꯣ ꯑꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯟꯗꯛ ꯊꯥ 2 ꯑꯍꯨꯝ ꯐꯥꯔꯦ ꯂꯩꯈꯤꯗꯕ ꯍꯧꯖꯤꯛꯀꯤ ꯏꯕꯣ ꯒꯧꯔꯤ ꯃꯆꯥꯅꯤꯄꯥ ꯍꯣꯔꯤꯟꯗꯣ ꯍꯥꯏꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯆꯨꯝꯃꯦ ꯑꯣꯖꯥꯄꯨ ꯍꯣꯏ ꯃꯥꯅꯦ ꯑꯗꯣ ꯍꯣꯏ ꯉꯁꯥꯏꯗꯤ ꯇꯥ ꯊꯝꯃꯥꯉꯣꯒ ꯏꯃꯥꯟꯅꯕꯅꯤ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯇꯥꯃꯣꯅꯦꯃꯪꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯅꯣ ꯑꯝꯇꯪꯗꯤ ꯍꯥꯏꯕꯤꯌꯨꯅ ꯌꯥꯔꯒꯗꯤ ꯇꯥꯗꯅꯗꯤ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯍꯥꯏꯅ ꯍꯥꯏꯔꯦ
ꯑꯗꯣ ꯇꯥꯃꯣꯂꯦꯝꯕꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯕ ꯍꯥꯏꯗꯤ ꯌꯨꯇꯨꯞꯅꯤꯅꯀꯣ ꯃꯦꯗꯤꯌꯥꯗ ꯈꯪꯅꯕꯅꯤꯅ ꯃꯤꯡ ꯐꯥꯅ ꯀꯧꯕꯁꯨ ꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥꯅ ꯈꯜꯂꯤ ꯇꯥꯗ ꯀꯧꯕ꯭ꯔꯅꯁꯨ ꯀꯥꯏꯗꯕ꯭ꯔꯅ ꯈꯜꯂꯤ ꯉꯁꯥꯏ ꯇꯥꯗꯅ ꯇꯥ ꯊꯋꯥꯡꯉꯧꯒ ꯀ꯭ꯂꯥꯁꯃꯦꯠꯅꯤ ꯍꯥꯏꯗꯨꯒ ꯁꯨꯝ ꯑꯩ ꯇꯥꯗ ꯀꯧꯕꯅꯤꯀꯣ ꯑꯩꯗꯤ 44 years ꯁꯨꯔꯦ ꯑꯩ ꯁꯨꯕ ꯆꯞ ꯃꯥꯟꯅꯔꯦ ꯔꯥꯅꯤꯡ ꯆꯠꯂꯦ ꯇꯥꯃꯡꯂꯦꯝꯕꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯕ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯇꯨ ꯈꯝꯕ ꯕꯥꯏ ꯄꯥꯈꯪ ꯍꯥꯏ ꯑꯃ ꯆꯠꯈ꯭ꯔꯦꯁꯦ ꯑꯗꯨꯅꯤ ꯑꯣꯀꯦ ꯕꯥꯏ ꯏꯅꯥꯎ ꯄꯥꯈꯪ ꯑꯉꯥꯡ ꯊꯦꯡꯉ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯃꯟ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯆꯦꯅꯦꯜ ꯑꯁꯦ ꯕ꯭ꯂꯣꯛꯇꯤ ꯇꯧꯒꯦꯅ ꯈꯜꯂꯦꯀꯣ ꯍꯥꯏꯒꯤꯡꯗꯒꯤ ꯊꯤꯔꯗꯤ 43 years ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯦꯡꯒꯥ ꯑꯝꯇ ꯍꯥꯏꯇꯥꯔꯦꯀꯣ ꯂꯦꯡꯒꯥ ꯑꯝꯇ ꯍꯥꯏꯇꯥꯔꯦ 43 years ꯈꯥꯎ ꯑꯩꯁꯦ 44 ꯆꯪꯉꯦ ꯀꯥꯏꯗꯦꯗ ꯑꯣ ꯈꯝꯕ ꯕꯥꯏ ꯍꯥꯏꯔꯝꯃꯒ ꯕꯥꯏ ꯄꯥꯈꯪ ꯍꯥꯏꯔꯝꯃ ꯆꯠꯈ꯭ꯔꯦ ꯌꯥꯝ ꯄꯪꯕꯅꯤ ꯈꯝꯕꯗꯣ ꯅꯣꯡꯅ ꯅꯣꯡꯅ ꯃꯤꯉꯣꯟꯗ ꯂꯥꯏꯔꯤꯛ ꯂꯧꯕ ꯍꯩꯕꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯃꯪꯂꯦꯝꯕ ꯁꯤꯂꯣꯡꯗ ꯀꯩ ꯊꯕꯛ ꯇꯧꯕꯤꯕꯒꯦ ꯀꯩꯕ ꯑꯣꯖꯥ ꯀꯩꯅꯥꯔꯁꯦ ꯍꯥꯏꯗꯤ ꯑꯣꯖꯥ ꯀꯩꯅꯥꯔ ꯁꯦ ꯍꯥꯏꯗꯤ ꯑꯩ ꯉꯁꯤ ꯆꯠꯂꯨꯕꯗꯤ ꯀꯩꯅꯥ ꯅꯠꯇꯦꯀꯣ ꯑꯣꯗꯤꯕꯥꯁ ꯆꯠꯄꯅꯦ ꯆꯨꯔꯥꯀꯔꯟꯒꯤ ꯍꯌꯦꯡꯁꯦ ꯀꯁꯥꯔ ꯀꯨꯟꯖ ꯂꯩꯀꯥꯏꯗ ꯆꯨꯔꯥꯀꯔꯟ ꯑꯃ ꯂꯩꯕꯀꯣ ꯑꯗꯨꯒꯤ ꯑꯣꯗꯤꯕꯥꯁ ꯁꯛꯎꯕꯅꯤ ꯉꯁꯤꯁꯦ ꯃꯤꯅꯤ ꯑꯃꯇꯪ ꯂꯩꯕꯤꯌꯨꯀꯣ ꯌꯦꯁ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯃꯡꯂꯦꯝꯕ ꯖꯨꯄꯨꯔ ꯀꯗꯥꯏꯒꯤꯅꯣ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤꯔ ꯈꯥ ꯂꯩꯀꯥꯏꯒꯤꯔ ꯆꯥꯂꯝꯕꯨꯔꯒꯤꯔ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯕꯦꯟ 30 ꯁꯨꯔꯦ MES ꯍꯥꯏꯕꯗꯤ ꯐꯨꯜ ꯃꯤꯅꯤꯡꯁꯦ ꯀꯔꯤꯅꯣ MES ꯗꯤꯐ꯭ꯔꯦꯟꯁ ꯂꯥ ꯖꯤꯄꯨ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤꯔ
ꯃꯌꯥꯏ ꯂꯩꯀꯥꯏꯒꯤꯔ ꯆꯥꯂꯝꯕꯣꯒꯤꯔ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ꯫ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯄꯣꯊꯥꯈ꯭ꯔ ꯃꯥꯜꯂꯦ ꯊꯦꯡꯉꯕꯅꯤ꯫ ꯑꯣꯀꯦ ꯏꯇꯩꯃ ꯒꯨꯗ ꯅꯥꯏꯠ, ꯄꯣꯊꯥꯕꯤꯔꯣ ꯉꯥꯏꯍꯥꯛ꯫ ꯑꯩꯒꯤ LBꯗ ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯏꯇꯩꯃꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃꯕꯨ꯫ ꯈꯝꯕꯗꯤ ꯀꯨꯏꯅ ꯂꯩꯇꯕꯅꯤꯗ꯫ ꯃꯥ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯒꯅꯤ, ꯂꯥꯏꯔꯤꯛ ꯇꯧꯔꯝꯒꯅꯤ, ꯀꯣꯃꯦꯟ ꯉꯥꯏꯔꯝꯒꯅꯤ, ꯊꯕꯛ ꯀꯜꯂꯤ ꯍꯥꯏꯔꯝꯃꯒ ꯑꯣꯀꯦ ꯕꯥꯏ ꯁꯨꯃꯥꯏꯅ꯫ ꯑꯣ ꯃꯥꯏ ꯒꯣꯗ꯫ ꯑꯣꯀꯦ ꯏꯇꯩꯃ ꯃꯣꯕꯥꯏꯜ ꯑꯩꯒꯤ LB ꯌꯦꯡꯕꯤꯔꯝꯃꯤ꯫ ꯊꯦꯡꯀ꯭ꯌꯨ 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 ꯏꯇꯩꯃꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ꯫ ꯑꯣꯀꯦ ꯊꯦꯡꯉꯕ ꯃꯇꯝ ꯑꯁꯤꯐꯥꯎ ꯏꯇꯩꯃꯅ ꯃꯣꯡꯒꯣꯜ ꯅꯥꯇꯥꯒꯤ LBꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃꯕꯨ꯫ ꯑꯩ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯖꯔꯒꯦ ꯏꯇꯩꯃ꯫ ꯑꯣꯀꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯏꯇꯩꯃ꯫ ꯅꯥ ꯌꯦꯛꯇ꯭ꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ, ꯁꯤꯝꯇꯪ ꯍꯥꯏꯖꯒꯦ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯅꯦꯃꯁꯨ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯣꯀꯦ ꯇꯥꯃꯣꯅꯦꯃ ꯆꯠꯄ ꯇꯥꯔꯒꯗꯤ ꯒꯨꯗ ꯅꯥꯏꯠ ꯇꯧꯕꯤꯔꯝꯃꯨ ꯀꯣ꯫ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤꯕꯗ ꯁꯨꯝ ꯂꯩꯃꯤꯟꯅꯁꯤ꯫ ꯑꯗꯣ ꯖꯩꯄꯨꯔ ꯀꯗꯥꯏꯒꯤꯅꯣ? ꯑꯋꯥꯡ ꯂꯩꯀꯥꯏꯒꯤꯔ, ꯆꯥꯂꯝꯕꯨꯔꯒꯤꯔ, ꯃꯌꯥꯏ ꯂꯩꯀꯥꯏꯒꯤꯔ ꯍꯥꯏꯕꯤꯔꯝꯃꯨ ꯋꯥꯔꯁꯨ ꯋꯥꯅ꯫ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ, ꯄꯣꯊꯥꯕꯤꯔꯣ ꯒꯨꯗ ꯅꯥꯏꯠ꯫ ꯒꯨꯗ ꯅꯥꯏꯠ꯫ ꯒꯨꯗ ꯅꯥꯏꯠ, ꯄꯣꯊꯥꯕꯤꯔꯣ ꯒꯨꯗ ꯅꯥꯏꯠ꯫ ꯋꯥꯔꯝꯅꯤ ꯅꯥ ꯌꯦꯛꯇ꯭ꯔꯒ ꯍꯌꯦꯡ ꯑꯃꯨꯛ LBꯗ ꯎꯅꯁꯤ꯫ ꯏꯇꯩꯃ ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ꯫
ꯇꯥ ꯃꯪꯂꯦꯝꯕ ꯊꯝꯈ꯭ꯔ ꯃꯥꯜꯂꯦ. ꯒꯨꯗ ꯅꯥꯏꯠꯀ ꯇꯧꯔꯝꯗ꯭ꯔꯦ, ꯕꯥꯏꯛꯁꯨ ꯇꯧꯔꯝꯗ꯭ꯔꯦ. ꯋꯥꯔꯝꯅꯤ ꯃꯇꯝ ꯊꯦꯡꯉꯃꯤꯅꯀꯣ. ꯑꯣꯀꯦ ꯇꯥ ꯃꯪꯂꯦꯝꯕ, ꯅꯥꯏꯠꯇꯒ ꯍꯌꯦꯡ ꯑꯃꯨꯛ ꯅꯨꯡꯗꯥꯡ ꯑꯁꯨꯝ ꯃꯇꯝꯗ ꯏꯆꯤꯟ ꯏꯅꯥꯎ ꯎꯅꯁꯤ. ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯒꯤꯅꯣ ꯑꯝꯇꯪ ꯍꯥꯏꯔꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯧꯕꯅꯤꯀꯣ. ꯑꯩꯕꯨꯁꯨ ꯈꯪꯉꯝꯒꯅꯤꯗ, ꯑꯗꯨꯅ ꯇꯥꯛꯂꯝꯗꯕꯅꯤ.
ओके मैम गुड नाइट अोइरसि मैम पोथाबिरो मैम वारमनी 11:45 तारे मैम पोथाबिरो गुड नाइट मतलब खितंग वान तौबनिको मैम पोथाबिरो गुड नाइट अोइरसिको ओके बाय नाइट हेमु उनसी मैम इचनाव आगे एलपी लापियो मैम लाइक तौबियो मैम सपोर्ट तौबियो मसिगिदी गुड नाइट अोइरसि मैम पोथाबिरो असिसु लोरे मैम गुड नाइट अोइरसिको हाइनरमिना पोथारो कइम काइदे मतमसु थेंगे मैम जिति नुंथांग थेंबा मतमनि नोंग सुबुंग लाइको नोंग खोंगिसिनी ओके मैम पोथाबिरोको सिना मैम पुनमक मैम आगे वीडियो मी लापसु वाले लाइक सु वाले अदुबु सुम के तारे मतम टाइमिंग खितंग ngaibo na sum leibaniको aina migde chattabani mig laktabani aigi sumi lakpite ko lakpiramba islam मैम प्रमुख इनाउसी यामसी थेमसिंग Mongol Nata ꯇꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤꯀꯣ ꯏꯁꯂꯥꯝ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯁꯨꯝ ꯃꯇꯝ ꯂꯩꯕꯅꯤꯅ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯣꯊꯥꯕꯤꯔꯣ ꯑꯩ ꯒꯨꯗ ꯅꯥꯏꯠ ꯇꯧꯔꯤꯁꯤꯅꯤꯀꯣ ꯃꯌꯥꯝ ꯄꯣꯊꯥꯕꯤꯔꯣ ꯀꯔꯤꯝ ꯈꯟꯕꯤꯔꯨꯅꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯣꯊꯥꯕꯤꯔꯣ
ꯃꯌꯥꯝ ꯄꯣꯊꯥꯔꯁꯤꯀꯣ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯃꯌꯥꯝ ꯄꯣꯊꯥꯕꯤꯔꯣ ꯑꯩꯅ ꯌꯥꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯅꯥꯁꯨ ꯂꯥꯏꯔꯤꯛ ꯂꯥꯛꯑꯔꯣꯏ ꯀꯣꯃꯦꯟ ꯂꯥꯛꯑꯔꯣꯏ ꯃꯇꯝꯗꯤ ꯊꯦꯡꯉꯕꯅꯤꯅꯀꯣ ꯕꯥꯔꯣ ꯇꯥꯒꯗꯧꯕ ꯃꯤꯅꯤꯠ ꯇꯔꯥꯇ ꯉꯥꯏꯈ꯭ꯔꯦ ꯃꯌꯥꯝ ꯑꯣꯀꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯄꯣꯊꯥꯕꯤꯔꯣ ꯑꯩ ꯃꯌꯥꯝꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯣꯏꯗꯀꯣ ꯃꯌꯥꯝꯁꯤꯅ ꯑꯩ ꯊꯤꯅ ꯍꯥꯏꯁꯤꯅꯤ ꯃꯌꯥꯝ ꯄꯣꯊꯥꯕꯤꯔꯣꯀꯣ ꯃꯌꯥꯝ ꯄꯣꯊꯥꯕꯤꯔꯣ ꯍꯌꯦꯡ ꯑꯃꯨꯛ ꯉꯥꯏꯇ꯭ꯔꯒ ꯑꯩꯈꯣꯏ ꯂꯣꯏꯅ ꯎꯅꯁꯤ ꯍꯣꯏ ꯃꯌꯥꯝ ꯄꯣꯊꯥꯔꯁꯦ ꯒꯨꯗ ꯅꯥꯏꯠ ꯑꯩ 2 ꯃꯤꯅꯤꯠꯇ ꯉꯥꯏꯈ꯭ꯔꯦ ꯃꯌꯥꯝ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯧ ꯃꯌꯥꯝ ꯄꯣꯊꯥꯕꯤꯔꯛꯑꯣ ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯦ ꯃꯌꯥꯝ ꯊꯦꯡꯉ ꯃꯇꯝꯁꯤꯗ ꯉꯥꯏꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯄꯣꯊꯥꯔꯁꯤ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯀꯔꯤꯝ ꯈꯟꯕꯤꯔꯨꯅꯨ ꯃꯌꯥꯝ ꯄꯣꯊꯥꯕꯤꯔꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯒꯨꯗ ꯅꯥꯏꯠ ꯉꯥꯏꯇꯒ ꯍꯌꯦꯡ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯎꯅꯁꯤ ꯒꯨꯗ ꯅꯥꯏꯠ
làm mấy con Okay, ma'am. Good night. Bye.